Marup mayam ngasi amuk kaifa entertainment na mayamgidamak nungaigani khanjaduna Kalidas 2 gi story amuk puduna lakchare. Part 1 jengbiribasingna description da link hapcharamge midyang tabiramu. Movie asi hanak chahi gi April thada puthokiba yamna nawriba thriller crime mystery da base tawduna puthokiba Tamil movie amani. Mamangi part 1 gi case aduga masiga karisu mari amata leinade masina Kalidas ki anauba case amada puduna chatli. Wari amadi magi manungda lotuna leiriba hidden secret singsu karisu khangan batawdana twist kaya amaga loinana film asi puduna sumak chali hanagi movie singa manadaba mahau amadi soidana uba phangbigani aduna karisu skip tawbidana loiba phawba miyeng tabina ba hajari hawjik movie asi miyoi kaya amana pamna yengnaba movie ama soidi movie asi gi director Siri Senthil writer na Anand amadi miyoi kharan oidi rating singdi IMDb da 6.5 Google user na 86% like piriba movie amani main character khara pallabada Inspector Kalidas ki saktamda Bharat Srinivasan assistant commissioner amagi saktamda Babani Pandya ki saktamda Kishore Kumar ji Natarajan ki saktamda maming lerabe actor Prakash Raj makhoi sing asi nataba atopa character kaya amasu movie asiri yauri aigi ariba amadi anauba changbirikliba isininaw singbudi channel asiba sumak support tawbibagi damakta hainingai litana thagatpa phongdoksari mayamgi support na channel asing asi phawba mathau tawba ngamjaribani aina movie asi lijarakpa matamda soi khilan kiba chita nan thauba yawrabasu ngakpiu haiba wafam thamjari fare adudi mayam movie romda mayon sinminarasi Kalidas 2 gi movie na horokpada sahi taret ki mamangi wari khara uhalakli background dasu wafam kaya ma phongdokli kanaguma misaka mata perfect oiba leite aikhoina hawjik hinglibasi afaba phattaba miyoi singa punna leminaribani aduka court ama uhalakli nupa amabu masakti uhandana puthoroklaga magi case asibu afawba advocate ama oiriba Natarajan kaubasina lanthengnari present amuk laktuna Chennai gi mafam amada amuk uhalakli asida laglibasi film asigi main lead oiriba Kalidas asini nupi amana pakhatpa khonjel amaga loinana mahak akiba kaya phawre aduna thuna laknaba khangalakli das nasu karisu pakhatpa tawganu aikhoi yausilakle haiduna nupi asibu themjinbiri aduga tarodiba phone asisu asumangang wa tanadana amuk tatkhre ngaihaki matungda makhoina lagliba lambi asibu u phaijinduna leiba thengnabadagi gari asi chatpa yadabana das khongna oina chen bawrakle asumna chelakpana mangolda phone taroklamba nupi adu yum adusu amu yausilakle masida ngaglibadi mana yausilakpa matamda yum masigi mathaktagi nupa khara ama mathang kumtharakpasi das na ubadagi nupa sing adubu phana bhonarakpa tanja asida fight macha amasu tawnari nupa amana das ki makhod asibu thang amana singthalami adubu das misak sing si yambana amata phabring amahudre aduga masu lairiba kana basidagi kakhalakla matungda ka asigi manungna changlai das na ka asibu asuma koiduna yenglakli ka asigi mong matawsina takpadi kanasu leitaba ichikchikpa amagi phibamni aduga nupi adugi number aduda call amuksu tawsili adubu phone adudi karisu paikhalakte ka amada changlakpa matamdadi nupi asi mihat thina hatoktuna thamlamba thengnare aduga nupa amagasu aduga mana pairamba phone adu paiduna yengba matamda ahal nupa amaga naminaba photo amadi wallpaper oina yauduna leramli ngaihaki mamangda phone adu tawrakhibani adubu mana matam khitang soikhibana thaudoka si thokhibani aduga ka amada muk changlakpa matamda hawjik phone aduda wallpaper thamba aduda yaukhiba ahal adu khutta thangsang ama paiduna phamlaga leirami masida sina sikat tawkiduna das mafam amada leptun inform tawri sir aikhoina miyoi ani adubu kanbangam haudre nupi adugi mapana makhoi ani bu harpani haibadi ahal ama leramli badu victim nupi adugi mapani mana harpani hairi masigi matungda Chennai commissioner office da amugu halakli mafam asida ACP George commissioner amadi das asi wari sanaduna leiri aduga ngasi asi George ki retire tawbagi numit amoirami das na harakli sir bu misiamna tawhoragani haiduna mathangi sinda SIS apartment amada shift tawduna uhalakli 24 December 2025 da nupa amana gari angang ma thauduna lakli magi apartment asisu yawraktuna magi car changlakli nupa asigi maming asi Stephen kawi mahak dress change tawduna magi nangandasu igalgi fajaraba tattoo amasu thilli loiraga table asida leri khara amadi nungthang ama puthoroklaga thamli aduga thangnaba apartment asigi room amada nupi ama nupa ama aduga magi macha nupiga sanaraga leri badubu mitkuptana yenglaga leri magi mong mataw asina takpadi karigumba kharadi makhoi ki family asida tawningmagi mong mataw du halli masigi nongalakpada Stephen asi apartment asigi mafam amada phamduna magi hui asiga leminari tanja asida mana yengduna laikiba family adugi machanupi adu thawai pandraba sanapot ki hui amaga sanaduna chinglaga lakli angang asigi maming asi Mitra kawi Mitra na asum yenglakpa matamda Stephen gi huina leribadu mana su ure
ꯃꯤꯇ꯭ꯔ ꯑꯁꯤ ꯍꯨꯏꯕꯨ ꯌꯥꯝꯅ ꯉꯥꯎꯖꯕ ꯑꯉꯥꯡ ꯑꯃꯅꯤ ꯃꯤꯇ꯭ꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯨꯏ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯑꯉꯥꯡ ꯑꯁꯤꯅ ꯌꯦꯡꯂꯤꯕꯁꯤ ꯈꯪꯕꯅ ꯃꯥꯅꯁꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯁ꯭ꯇꯦꯐꯦꯟ ꯍꯧꯒꯠꯂꯒ ꯆꯠꯄ ꯍꯧꯔꯛꯂꯦ ꯃꯤꯇ꯭ꯔꯁꯨ ꯍꯨꯏ ꯑꯁꯤꯕꯨ ꯄꯥꯝꯕꯅ ꯑꯁꯨꯝꯃꯛ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯑꯉꯥꯡ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯤꯞꯇ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ ꯃꯤꯇ꯭ꯔ ꯂꯤꯞ ꯑꯁꯤꯗ ꯇꯣꯡꯅꯕ ꯆꯪꯂꯛꯀꯦ ꯇꯧꯕꯗ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄꯗꯒꯤ ꯊꯦꯡꯅꯔꯦ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯂꯤꯞ ꯇꯣꯡꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯀꯔꯤꯁꯨ ꯎꯍꯧꯗ꯭ꯔꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯒꯣꯀꯨꯜ ꯀꯧꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯤꯇ꯭ꯔ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯕꯕꯥꯅ ꯍꯥꯟꯅ ꯅꯉꯣꯟꯗꯁꯨ ꯑꯁꯨꯝꯃꯛ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯊꯟꯇ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯁꯤꯕꯨ ꯁ꯭ꯇꯦꯐꯦꯟꯅ ꯃꯊꯛꯇꯒꯤ ꯑꯃꯨꯛꯁꯨ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯒꯣꯀꯨꯜ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯔꯨꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯟꯗꯔꯤ ꯌꯥꯎꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯕꯨ ꯗꯥꯟꯁ ꯇꯝꯂꯒ ꯂꯩꯔꯤ 31 ꯗꯤꯁꯦꯝꯕꯔꯗ ꯄꯥꯔꯐꯣꯝ ꯑꯃ ꯎꯠꯅꯕꯒꯤꯗꯃꯛ ꯅ꯭ꯌꯨ ꯌꯔꯒꯤ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯁꯨꯟꯗꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯀꯌా ꯑꯃ ꯅꯝꯂꯒ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗ ꯒꯣꯀꯨꯜꯒꯤ ꯅꯨꯄꯤ ꯁꯪꯒꯤꯇꯥ ꯀꯧꯕꯤ ꯑꯁꯤꯁꯨ ꯗꯥꯟꯁ ꯑꯁꯤꯕꯨ ꯇꯝꯗꯨꯅ ꯂꯩꯔꯤ ꯃꯥꯁꯨ ꯄꯥꯔꯐꯣꯝ ꯇꯧꯕ ꯑꯁꯤꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯣꯀꯨꯜꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯕꯨ ꯁ꯭ꯇꯦꯐꯦꯟꯅꯁꯨ ꯑꯃꯨꯛꯁꯨ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁ꯭ꯇꯦꯐꯦꯟꯅ ꯒꯣꯀꯨꯜꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯆꯠꯂꯤꯕꯁꯤ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯃꯛ ꯎꯍꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯀꯔꯤꯁꯨ ꯈꯪꯍꯟꯕꯗꯤ ꯂꯩꯇ꯭ꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯁ꯭ꯇꯦꯐꯦꯟꯅ ꯉꯁꯤ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯃꯔꯐꯤꯒꯤ ꯀꯦꯁ ꯍꯤꯌꯥꯔꯤꯡꯅꯤ ꯅꯪꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯎ ꯑꯩꯁꯨ ꯂꯥꯛꯅꯕ ꯇꯧꯒꯦ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ 30 ꯗꯤꯁꯦꯝꯕꯔ 2025ꯗ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯀꯣꯔꯠꯀꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯂꯣꯌꯔ ꯑꯃꯒꯤ ꯗ꯭ꯔꯦꯁ ꯎꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯈꯔ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯔꯐꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯆꯠꯈꯤꯕ ꯑꯁꯤꯕꯨ ꯇꯝꯊꯤꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯏꯟꯐꯣꯔꯝ ꯇꯧꯔꯤ ꯃꯁꯤꯗ ꯃꯁꯛꯇꯤ ꯎꯍꯟꯗꯅ ꯃꯉꯛꯁꯝꯗ ꯋꯥꯍꯣꯡ ꯃꯇꯨꯒꯤ ꯇꯦꯇꯨ ꯊꯤꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯀꯣꯔꯠ ꯑꯁꯤꯗ ꯆꯪꯂꯛꯏ ꯑꯁꯣꯝꯗꯅ ꯗꯥꯁꯁꯨ ꯀꯣꯔꯠ ꯑꯁꯤꯗ ꯂꯥꯛꯂꯤ ꯃꯍꯥꯛꯁꯨ ꯃꯔꯐꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤꯗꯃꯛꯇ ꯍꯤꯌꯥꯔꯤꯡꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯔꯐꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯀꯣꯔꯠꯇ ꯍꯤꯌꯥꯔꯤꯡ ꯇꯧꯒꯗꯧꯔꯤ ꯃꯍꯥꯛ ꯑꯁꯤ ꯂꯣꯀꯦꯜ ꯒꯨꯟꯗꯥ ꯑꯃꯅꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯔ ꯃꯔꯐꯤꯒꯤ ꯍꯤꯌꯥꯔꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯨꯔꯨꯒꯟꯒꯤ ꯀꯥꯡꯕꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯪꯂꯦ ꯗꯥꯁꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯃꯊꯥ ꯁꯥꯕ ꯐꯥꯎꯕ ꯀꯔꯤꯁꯨ ꯂꯣꯏꯗ꯭ꯔꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯀꯣꯔꯠꯇ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯐꯤꯕꯝ ꯀꯔꯤꯁꯨ ꯇꯥꯔꯔꯣꯏ ꯑꯁꯣꯝꯗꯅ ꯃꯔꯐꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯄꯥꯎ ꯄꯤꯔꯛꯂꯤ ꯃꯨꯔꯨꯒꯟꯒꯤ ꯃꯤꯑꯣꯏꯅ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯥꯅ ꯂꯥꯛꯄ ꯑꯁꯤꯗ ꯍꯨꯏꯁꯦꯟ ꯑꯃ ꯈꯣꯡꯗꯨꯅ ꯏꯪꯒꯤꯠ ꯃꯆꯥ ꯑꯃ ꯄꯤꯔꯛꯏ ꯃꯨꯔꯐꯤ ꯁꯇꯔ ꯑꯃ ꯈꯔ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯁꯛ ꯑꯃꯅ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯐꯨꯗꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯑꯃꯗꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯤ ꯃꯁꯤꯗ ꯎꯍꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯋꯥꯍꯣꯡ ꯃꯇꯨꯒꯤ ꯇꯦꯇꯨ ꯊꯤꯟꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟ ꯒꯥꯔꯤ ꯑꯁꯤꯒꯤ ꯗꯤꯒꯤ ꯑꯁꯤꯕꯨ ꯈꯨꯝꯖꯤꯜꯂꯒ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯒꯥꯔꯤ ꯑꯁꯤꯒꯤ ꯗꯤꯒꯤ ꯑꯁꯤꯕꯨ ꯍꯥꯡꯂꯒ ꯃꯤꯁꯛ ꯑꯃ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯏ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯔꯐꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯀꯣꯔꯠꯇ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯃꯥꯒ ꯈꯨꯠꯁꯝꯅꯔꯒ ꯃꯤꯁꯛ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤ ꯃꯔꯐꯤ ꯑꯁꯤ ꯍꯧꯒꯠꯂꯛꯇꯨꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯀꯧꯗꯨꯅ ꯃꯥꯒ ꯐꯨꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯕ ꯍꯥꯏꯔꯛꯂꯤ ꯃꯍꯥꯛꯇꯤ ꯃꯈꯨꯠꯁꯨ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯃꯔꯐꯤ ꯐꯥꯏꯠ ꯇꯧꯕ ꯍꯧꯔꯛꯂꯦ ꯈꯨꯠ ꯄꯨꯜꯂꯕꯁꯨ ꯁ꯭ꯇꯦꯐꯦꯟꯅ ꯀꯔꯤꯁꯨ ꯂꯥꯛꯆꯕ ꯉꯝꯗꯦ ꯃꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯐꯨꯗꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄꯅ ꯏꯁꯤꯡ ꯃꯄꯥ ꯑꯁꯤꯗ ꯑꯃꯨꯛ ꯅꯝꯅꯕ ꯍꯧꯔꯛꯂꯦ ꯑꯔꯣꯏꯕꯗ ꯁ꯭ꯇꯦꯐꯦꯟꯅ ꯂꯩꯔꯤꯕ ꯂꯥꯡ ꯑꯁꯤꯅ ꯃꯔꯐꯤꯒꯤ ꯃꯉꯛ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟꯅ ꯃꯤꯁꯛ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯑꯗꯨꯒ ꯀꯣꯔꯠꯇ ꯂꯥꯛꯈꯤꯕ ꯋꯥꯍꯣꯡ ꯃꯇꯨꯒꯤ ꯇꯦꯇꯨ ꯊꯤꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯈꯪꯍꯟꯕꯗꯤ ꯂꯩꯇ꯭ꯔꯤ ꯁ꯭ꯇꯦꯐꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯑꯣꯡꯗꯗꯤ ꯑꯁꯨꯝꯃꯛ ꯎꯍꯜꯂꯤ ꯃꯁꯤꯒꯤ ꯑꯌꯨꯛꯇ 31 ꯗꯤꯁꯦꯝꯕꯔ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯁꯥꯟꯅ ꯌꯨꯅꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯃꯔꯐꯤꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯑꯃꯨꯛꯁꯨ ꯌꯦꯡꯁꯤꯜꯂꯤ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯔꯤ ꯏꯁꯤꯡ ꯑꯁꯤ ꯑꯀꯥ ꯑꯀꯨꯝ ꯇꯧꯕꯅ ꯑꯁꯤꯕ ꯕꯣꯗꯤ ꯑꯁꯤꯁꯨ ꯏꯁꯤꯡ ꯑꯁꯤꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯅꯤ ꯁꯤꯡꯒꯝꯅ ꯁꯥꯔ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯃꯨꯔꯨꯒꯟꯒꯤ ꯀꯥꯡꯕꯨꯅ ꯀꯔꯤꯁꯨ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯗꯥꯏꯚꯔꯠ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯅ ꯇꯧꯕꯅꯤ ꯐꯣꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯗꯥꯁ ꯑꯃꯨꯛꯁꯨ ꯄꯥꯏꯈꯠꯂꯤ ꯃꯁꯤꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯐꯦꯟꯅꯅꯤ ꯃꯍꯥꯛ ꯑꯁꯤ ꯅꯇ꯭ꯔꯥꯖꯟ ꯀꯧꯕ ꯑꯆꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ ꯂꯣꯌꯔ ꯑꯃꯒꯤ ꯃꯈꯥꯗ ꯖꯨꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯕꯤꯗ꯭ꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯗꯥꯁꯀꯤ ꯁꯤꯒꯅꯦꯆꯔ ꯑꯃ ꯆꯪꯕꯅ ꯐꯣन ꯇꯧꯔꯛꯄ ꯑꯣꯏꯔꯝꯂꯤ ꯗꯥꯁꯅ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯃꯥꯔꯆꯣꯔꯤꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯤ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯁ꯭ꯇꯦꯐꯦꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯁꯛꯇꯥꯛꯂꯤ ꯀꯔꯤꯁꯨ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ
ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯔꯆꯔꯤꯗ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯁꯤ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯍꯟꯕ ꯂꯩꯇꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯁꯥꯏꯟꯗꯤ ꯈꯪꯕ ꯉꯝꯂꯦ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯀ꯭ꯂꯨ ꯐꯪꯕꯗꯤ ꯂꯩꯇꯦ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯗꯥꯁꯅ ꯁꯥꯏꯟ ꯇꯧꯅꯕ ꯄꯦꯄꯔꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯪꯂꯤ ꯁ꯭ꯇꯦꯐꯦꯟꯅ ꯃꯔꯐꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯗꯣꯛꯇꯔ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯑꯁꯤ ꯂꯣꯏꯔꯒ ꯊꯨꯅ ꯊꯥꯔꯛꯅꯕ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯃꯄꯥꯟꯗꯅ ꯃꯔꯐꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯅꯨꯄꯥ ꯑꯃꯅ ꯃꯤꯁꯛ ꯑꯗꯨ ꯈꯪꯕ ꯉꯝꯂꯒꯗꯤ ꯃꯈꯣꯏꯗ ꯈꯪꯍꯜꯂꯛꯅꯕ ꯍꯥꯏꯔꯤ ꯗꯥꯁꯅ ꯅꯈꯣꯏ ꯂꯩꯅ ꯂꯩꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯈꯤ ꯍꯤꯔꯝ ꯑꯁꯤꯗ ꯅꯈꯣꯏꯁꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯁ꯭ꯇꯦꯐꯦꯟꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯈꯥꯕ ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯍꯨꯏ ꯑꯃꯕꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯂꯨꯕꯗ 10K ꯒꯤ ꯃꯊꯛꯇ ꯂꯥꯏꯛ ꯍꯦꯟꯅ ꯅꯝꯕ ꯑꯃꯗꯤ ꯚ꯭ꯌꯨ ꯌꯥꯝꯅ ꯐꯪꯕꯗꯒꯤ ꯍꯔꯥꯎꯕ ꯑꯗꯨ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯅ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥ ꯁꯨꯟꯗꯔꯤꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯁꯨꯟꯗꯔꯤꯅ ꯇꯦꯔꯤꯁꯇ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯪꯂꯤ ꯃꯈꯣꯏ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯇꯦꯔꯤꯁꯇ ꯑꯁꯨꯝ ꯀꯥꯕꯅꯤ ꯑꯗꯨꯅ ꯃꯃꯥ ꯑꯁꯤꯅ ꯌꯥꯅꯤꯡꯗꯕꯁꯨ ꯎꯠꯂꯤ ꯉꯁꯤ ꯑꯁꯤ ꯕꯥꯏ ꯕꯥꯏꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗꯁꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯑꯁꯤ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯦꯜ ꯂꯥꯡꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯂꯤ ꯄꯨꯡ 7:45 ꯆꯠꯄ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟ ꯃꯥꯒꯤ ꯔꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛꯁꯨ ꯒꯣꯀꯨꯜꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯗꯤ ꯇꯧꯅꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯐꯦꯁꯟ ꯁꯣ ꯇꯧꯗꯨꯅ ꯇꯝꯈꯤꯕ ꯗꯥꯟꯁꯤꯡ ꯑꯗꯨꯁꯨ ꯄꯔꯐꯣꯔꯝ ꯇꯧꯗꯨꯅ ꯕꯥꯏ ꯕꯥꯏꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯃꯕꯨ ꯏꯟꯖꯣꯏ ꯇꯧꯅꯔꯤ ꯒꯣꯀꯨꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯇ꯭ꯔꯗ ꯃꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯀꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥꯛꯁ ꯑꯃꯃꯝ ꯎꯞꯅꯔꯒ ꯖꯒꯣꯏ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯅꯥꯀꯟ ꯑꯃꯗꯅ ꯃꯤꯇ꯭ꯔ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯁꯤꯕꯨ ꯆꯤꯡꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯃꯥꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯍꯨꯏ ꯑꯁꯤꯅ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯥꯅꯁꯨ ꯎꯔꯦ ꯑꯗꯨꯒ ꯍꯨꯏ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯊꯛ ꯇꯝꯅ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ ꯑꯃꯨꯛꯁꯨ ꯀꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯍꯨꯏ ꯑꯁꯤꯅ ꯆꯪꯈꯤꯕ ꯑꯁꯤꯕꯨ ꯃꯥꯁꯨ ꯌꯥꯎꯅ ꯀꯥ ꯑꯁꯤꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯀꯥ ꯑꯁꯤꯒꯤ ꯗꯣꯔ ꯑꯁꯤ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯄꯥꯔꯇꯤ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯣꯊꯥꯗꯨꯅ ꯂꯩꯅꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯒꯣꯀꯨꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯪꯒꯤꯇꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯤ ꯒꯣꯀꯨꯜꯅ ꯊꯕꯛ ꯑꯃ ꯂꯩꯕꯅ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯃꯤꯁ ꯇꯧꯔꯦ ꯃꯤꯇ꯭ꯔ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯪꯂꯛꯂꯤ ꯁꯪꯒꯤꯇꯥꯅ ꯑꯀꯣꯏꯕ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯑꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕꯅꯤ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯒꯣꯀꯨꯜꯅ ꯐꯔꯦ ꯑꯩ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯔ ꯊꯦꯡꯒꯗꯕ ꯃꯥꯜꯂꯦ ꯅꯪꯅ ꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯎ ꯃꯇꯝ ꯑꯁꯤ ꯄꯨꯡ 7:18 ꯇꯥꯔꯦ ꯁꯪꯒꯤꯇꯥ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯤꯇ꯭ꯔꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯆꯪꯗꯨꯅ ꯑꯁꯨꯃꯛ ꯍꯪꯂꯤ ꯑꯁꯨꯝꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯟꯗꯔꯤ ꯑꯃꯗꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯊꯪ ꯊꯣꯔꯛꯇꯨꯅ ꯃꯤꯇ꯭ꯔꯕꯨ ꯊꯤꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯐꯪꯕ ꯂꯩꯇ꯭ꯔꯦ ꯐꯪꯂꯛꯇꯕꯅ ꯁꯪꯒꯤꯇꯥ ꯃꯥꯒꯤ ꯅꯨꯄꯥ ꯒꯣꯀꯨꯜꯗ ꯐꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯇꯝꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯈꯤꯕꯗꯒꯤ ꯗꯥꯁꯀꯤ ꯇꯤꯝꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯤ ꯗꯥꯁꯅ ꯗꯤꯇꯦꯜꯁ ꯑꯁꯤꯕꯨ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯃꯤꯇ꯭ꯔ ꯆꯍꯤ 3.5 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯅꯤ ꯃꯇꯝ ꯑꯁꯤ ꯄꯨꯡ 12 ꯇꯥꯔꯦ ꯃꯐꯝ ꯀꯌꯥꯗ ꯅ꯭ꯌꯨ ꯌꯔꯒꯤ ꯍꯔꯥꯎꯕ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯅꯔꯤ ꯁꯨꯟꯗꯔꯤꯅ ꯁꯥꯔ ꯑꯩ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯃꯍꯥꯛ ꯑꯁꯤꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯤꯞꯅꯤ ꯍꯥꯏꯗꯨꯅ ꯁꯛꯇꯥꯛꯂꯤ ꯗꯥꯁꯅ ꯑꯉꯥꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ ꯀꯌꯥꯃꯨꯛ ꯇꯥꯔꯦ ꯃꯍꯥꯛꯅ ꯃꯥꯡꯈ꯭ꯔꯤꯕꯁꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤda CCTV ꯀꯦꯃꯦꯔꯥ ꯀꯌꯥ ꯂꯩꯕꯒꯦ ꯁꯨꯟꯗꯔꯤꯅ ꯄꯨꯡ 2.5 ꯇꯥꯔꯦ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯐ꯭ꯂꯦꯠ ꯄꯨꯂꯞꯅ 964 ꯁꯥꯔ ꯅꯥꯀꯟꯗꯒꯤ ꯆꯤꯞ ꯑꯁꯤꯅ CCTV ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯦ ꯁꯥꯔ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯤ ꯄꯨꯂꯞꯅ ꯀꯦꯃꯦꯔꯥ ꯑꯁꯤ 32ꯅꯤ ꯁꯥꯔ ꯃꯅꯤꯡꯗꯒꯤ ꯁꯤꯡꯒꯝꯅ ꯑꯁꯨꯛ ꯆꯥꯎꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ CCTV 32 ꯈꯛ ꯍꯥꯞꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯤꯁꯨ ꯃꯤꯇ꯭ꯔꯒꯤ ꯐꯦꯃꯤꯂꯤꯕꯨ ꯀꯧꯅꯕ ꯆꯠꯈ꯭ꯔꯦ ꯗꯥꯁ ꯀꯣꯟꯁꯇꯦꯕꯜ ꯊꯤꯌꯥꯒꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯋꯥꯠꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯦꯛꯁꯇ꯭ꯔꯥ ꯇꯤꯝ ꯂꯥꯛꯅꯕ ꯈꯪꯍꯜꯂꯨ ꯊꯤꯌꯥꯒꯨꯅ ꯁꯥꯔ ꯅ꯭ꯌꯨ ꯌꯔꯒꯤ ꯃꯇꯝꯅꯤ ꯗꯥꯁꯅ ꯍꯪꯂꯒꯗꯤ ꯌꯦꯡꯉꯨ ꯑꯁꯤꯗ ꯑꯃꯨꯛ ꯒꯣꯀꯨꯜ ꯑꯃꯗꯤ ꯁꯪꯒꯤꯇꯥ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯗꯥꯁꯅ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯃꯇꯝ ꯊꯦꯡꯂꯕ ꯑꯣꯏꯕꯅ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯅꯤꯡꯕꯒꯤ ꯃꯁꯤ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯌꯨꯝꯗꯗꯤ ꯌꯦꯡꯂꯕ ꯅꯠꯇ꯭ꯔꯥ ꯐꯪꯁꯟ ꯇꯧꯕꯗ ꯀꯅꯥꯁꯨ ꯌꯨꯝ ꯑꯃꯗ ꯆꯪꯅꯗꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯦꯇꯦꯟ ꯇꯧꯗꯨꯅ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯒꯣꯀꯨꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯅꯕ ꯈꯪꯍꯟꯕꯗꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯔꯕꯤꯟ ꯀꯧꯕ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯗ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯒꯤ ꯗ꯭ꯔꯦꯅꯦꯖꯒꯨꯝꯕ ꯒꯨꯍꯥꯒꯨꯝꯕꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯂꯣꯏꯅ ꯇꯧ ꯑꯗꯨꯒ ꯑꯃꯅ CCTVꯒꯤ ꯔꯪꯒꯟꯕꯨꯁꯨ ꯀꯧ ꯁꯨꯟꯗꯔꯤꯗ ꯑꯃꯨꯛ ꯔꯦꯁꯤꯗꯦꯟꯁꯤꯡ ꯑꯁꯤꯒꯤ ꯗꯤꯇꯦꯜꯁꯤꯡ ꯄꯤꯔꯛꯅꯕ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏꯅ ꯃꯈꯥꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯊꯛꯇꯒꯤ ꯁ꯭ꯇꯦꯐꯦꯟꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯑꯁꯨꯃꯛ ꯐꯥꯎꯍꯜꯂꯤ ꯃꯨꯚꯤ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯇ꯭ꯔꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯃꯥꯅ ꯑꯁꯨꯃꯛ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯃꯤꯇ꯭ꯔꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯍꯤꯔꯝ ꯀꯌꯥꯗ ꯁ꯭ꯇꯦꯐꯦꯟ ꯑꯁꯨꯃꯛ ꯆꯦꯟꯅꯗꯨꯅ ꯑꯁꯨꯃꯛ ꯌꯥꯎꯔꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ
ꯁꯤꯡꯒꯝ ꯑꯁꯤ ꯐ꯭ꯂꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯆꯪꯗꯨꯅ ꯍꯪꯕ ꯑꯃꯗꯤ ꯊꯤꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯊꯤꯔꯛꯄꯅ ꯐ꯭ꯂꯦꯠ ꯑꯃꯗꯤ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯀꯣꯟꯅ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯊꯣꯡꯒꯤ ꯕꯦꯜ ꯑꯁꯤ ꯈꯤꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯄꯥꯟꯗ ꯁꯤꯡꯒꯝ ꯑꯃꯗꯤ ꯀꯣꯟꯁꯇꯦꯕꯜ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯃꯄꯥꯟꯗꯒꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯕꯦꯜ ꯑꯁꯤꯕꯨ ꯈꯤꯡꯂꯛꯂꯤ ꯁ꯭ꯇꯦꯐꯦꯟ ꯇꯞꯅ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯁꯤꯡꯒꯝꯅ ꯍꯥꯟꯅꯗꯒꯤ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯃꯤꯇ꯭ꯔ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯃꯤꯁꯤꯡ ꯑꯣꯏꯕꯗꯒꯤ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯁ꯭ꯇꯦꯐꯦꯟꯅ ꯍꯣꯏ ꯁꯥꯔ ꯑꯩ ꯂꯩꯖꯩ ꯃꯅꯨꯡꯗ ꯆꯪꯕꯤꯔꯛꯀꯗ꯭ꯔꯥ ꯁꯤꯡꯒꯝꯅ ꯌꯥꯔꯦ ꯊꯛꯅꯕꯒꯤ ꯏꯁꯤꯡ ꯂꯩꯒꯗ꯭ꯔꯥ ꯁ꯭ꯇꯦꯐꯦꯟꯅ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯨꯛꯁꯨ ꯄꯤꯔꯤ ꯀꯣꯟꯁꯇꯦꯕꯜ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯆꯪꯗꯨꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯤꯡꯒꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯃꯛ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯥꯁ ꯇꯤꯝꯒ ꯂꯣꯏꯅꯅ ꯒꯣꯀꯨꯜ ꯑꯃꯗꯤ ꯁꯪꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯁꯪꯒꯤꯇꯥꯅ ꯁꯥꯔ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯇ꯭ꯔ ꯌꯨꯝꯗ ꯀꯔꯤꯁꯨ ꯆꯪꯂꯛꯄ ꯂꯩꯇꯦ ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯌꯨ ꯃꯥ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯗꯥꯁꯅ ꯄꯦꯅꯤ ꯀꯔꯤꯁꯨ ꯑꯣꯏꯒꯅꯨ ꯃꯦꯗꯥꯝ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯅꯕ ꯍꯣꯠꯅꯒꯅꯤ ꯅꯥꯀꯟꯗꯒꯤ ꯗꯥꯛꯇꯔ ꯄ꯭ꯔꯁꯟꯅ ꯀꯧꯕ ꯃꯤꯁꯛ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯐꯥꯒꯤꯅꯤ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯔꯣꯟꯕꯁꯤꯡ ꯐꯥꯎꯕ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯕꯨꯗꯤ ꯀꯔꯝꯅ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯌꯦꯡꯕꯤꯌꯨ ꯁꯥꯔ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯈꯤꯕ ꯃꯤꯄꯥꯏꯕ ꯀꯌꯥ ꯐꯥꯎꯅꯔꯤ ꯑꯗꯨꯒ ꯁꯥꯔꯗꯤ ꯌꯥꯝꯅ ꯀꯨꯜ ꯑꯣꯏꯅ ꯑꯁꯨꯃꯛ ꯂꯩꯔꯤ ꯗꯥꯁꯅ ꯑꯁꯣꯝ ꯑꯁꯤ ꯀꯅꯥꯅꯣ ꯑꯩ ꯗꯥꯛꯇꯔ ꯄ꯭ꯔꯁꯟꯅꯅꯤ ꯒꯣꯀꯨꯜꯒꯤ ꯐ꯭ꯔꯦꯟꯅꯤ ꯗꯥꯁꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯊꯝꯕ ꯉꯝꯂꯤꯕꯅꯣ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯝꯗ ꯄꯦꯁꯦꯟꯒꯤ ꯔꯤꯂꯦꯇꯤꯚ ꯑꯗꯨꯅ ꯃꯄꯥꯟꯗ ꯇꯦꯟꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯒ ꯅꯪꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯀꯔꯝꯅ ꯂꯩꯕ ꯉꯝꯂꯤꯕꯅꯣ ꯈꯔ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯌꯨ ꯁꯥꯔ ꯄ꯭ꯔꯁꯟꯅꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯅꯈꯣꯏ ꯃꯔꯤꯈꯛ ꯂꯥꯛꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯤꯕ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯑꯣꯏꯔꯔꯣꯏ ꯑꯩ ꯗꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯗꯥꯁꯅ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯏꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯒꯣꯀꯨꯜꯗ ꯑꯃꯨꯛ ꯑꯁꯣꯝ ꯍꯨꯏ ꯂꯣꯏꯕ꯭ꯔꯥ ꯒꯣꯀꯨꯜꯅ ꯂꯣꯏꯗꯦ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯍꯨꯏꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯗꯥꯁ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯦꯗꯥꯝ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯦꯁꯦꯝꯕꯜ ꯂꯣꯏꯅ ꯑꯃꯨꯛꯇ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯁꯨꯟꯗꯔꯤꯅ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯗꯥꯁ ꯇ꯭ꯔꯥꯏ ꯑꯃꯨꯛꯇꯗꯤ ꯇꯧꯕꯤꯌꯨ ꯃꯦꯗꯥꯝ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯁ꯭ꯇꯦꯐꯦꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯗꯥꯁꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯡ ꯁꯠ ꯂꯣꯟꯈꯤꯕꯗꯨ ꯃꯥꯅꯁꯨ ꯎꯍꯧꯔꯦ ꯁꯤꯟ ꯑꯃꯗꯅ ꯑꯦꯁꯤꯁꯇꯦꯟ ꯀꯃꯤꯁꯅꯔ ꯑꯃ ꯑꯣꯏꯔꯤꯕꯤ ꯕꯩꯁꯅꯕꯤ ꯀꯧꯕꯤ ꯑꯁꯤ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯀꯃꯤꯁꯅꯔꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯆꯥꯏꯜ ꯃꯤꯁꯤꯡ ꯀꯦꯁ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯦ ꯈꯨꯗꯛ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯆꯠꯂꯣ ꯀꯥꯂꯤꯗꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ ꯃꯥꯅ ꯄꯨꯝꯅꯃꯛ ꯍꯦꯟꯗꯜ ꯇꯧꯒꯅꯤ ꯃꯇꯝ ꯑꯁꯤ ꯖꯅꯋꯥꯔꯤꯒꯤ ꯄꯨꯡ 12:39 ꯆꯠꯄ ꯃꯇꯝꯗ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯕꯩꯁꯅꯕꯤꯁꯨ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯤ ꯃꯥꯅ ꯆꯪꯂꯛꯄ ꯑꯁꯤꯗ ꯗꯥꯛꯇꯔ ꯄ꯭ꯔꯁꯟꯅꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯑꯩ ꯗꯥꯛꯇꯔ ꯄ꯭ꯔꯁꯟꯅ ꯑꯩꯅ ꯏꯟꯐꯣꯔꯝ ꯇꯧꯕꯗꯒꯤ ꯃꯦꯗꯥꯝꯕꯨ ꯊꯥꯔꯛꯂꯤꯕꯅꯤ ꯑꯁꯣꯝꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯁꯣꯝꯒꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯐꯖꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯃꯥꯟ ꯑꯃꯗ ꯍꯥꯏꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯗꯥꯁ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯦꯁꯦꯝꯕꯜ ꯇꯧꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯤ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯥꯕꯨ ꯐꯪꯁꯟ ꯑꯗꯨꯗ ꯎꯈꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯅꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯕꯕꯥꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯈꯤꯕ ꯎꯈꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯅꯥꯀꯟꯗꯒꯤ ꯕꯩꯁꯅꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯕꯗ ꯗꯥꯁ ꯑꯁꯤ ꯆꯪꯁꯤꯜꯂꯛꯏ ꯗꯥꯁꯅ ꯃꯦꯗꯥꯝ ꯃꯥꯡꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯪꯗꯥ ꯂꯪꯖꯤꯟ ꯈꯪꯅꯕꯒꯤꯗꯃꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯍꯪꯖꯔꯝꯕꯅꯤ ꯕꯩꯁꯅꯕꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛ ꯑꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯎꯏꯕ ꯌꯥꯎꯅꯔꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯕꯩꯁꯅꯕꯤ ꯍꯧꯖꯤꯛ ꯑꯁꯤ ꯃꯤꯁꯤꯡꯒꯤ ꯑꯦꯡꯒꯜ ꯑꯁꯤꯗ ꯀꯦꯁ ꯑꯁꯤ ꯑꯁꯨꯃꯛ ꯆꯠꯊꯔꯤꯕ꯭ꯔꯥ ꯗꯥꯁ ꯑꯗꯨꯒꯤ ꯃꯔꯝꯒꯤꯅꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯦꯁꯦꯝꯕꯜ ꯇꯧꯖꯔꯝꯂꯤꯕꯁꯤ ꯃꯦꯗꯥꯝ CCTVꯒꯤ ꯔꯪꯒꯟꯅꯁꯨ ꯌꯦꯡꯁꯤꯟꯕ ꯍꯧꯔꯦ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯄꯨꯟꯅ 32 ꯀꯦꯃꯦꯔꯥ ꯂꯩ ꯑꯇꯣꯞꯄ ꯀꯦꯃꯦꯔꯥ ꯊꯝꯗꯕ ꯕ꯭ꯂꯥꯏꯟ ꯁ꯭ꯄꯣꯠ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯐ꯭ꯂꯦꯠꯁꯤꯡꯗ ꯆꯪꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯗꯤ ꯍꯧꯔꯦ ꯃꯦꯗꯥꯝ ꯕꯩꯁꯅꯕꯤꯅ ꯅꯈꯣꯏ ꯈꯔ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯣꯛ ꯈꯔ ꯊꯥꯗꯔꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯑꯦꯛꯁꯇ꯭ꯔꯥ ꯇꯤꯝ ꯈꯔꯁꯨ ꯀꯧꯕꯁꯨ ꯌꯥꯏ ꯅꯇꯣꯝꯇ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯇꯧꯔꯒ ꯃꯦꯗꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯗꯥꯁꯅ ꯅꯠꯇꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏꯅ ꯇꯤꯝ ꯊꯥꯔꯛꯅꯕꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯅ꯭ꯌꯨ ꯌꯥꯔꯒꯤ ꯅꯥꯏꯠ ꯑꯣꯏꯕꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯑꯣꯏꯅ ꯕꯦꯀअꯞ ꯇꯤꯝ ꯊꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯀꯃꯤꯁꯅꯔꯅ ꯑꯗꯨꯒꯤꯗꯃꯛꯇ ꯕꯥꯇꯥꯂꯤꯌꯟ ꯑꯃ ꯊꯥꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯑꯉꯥꯡ ꯑꯃꯈꯛ ꯊꯤꯕꯗ ꯃꯤꯑꯣꯏ ꯀꯌꯥꯅꯣ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯗꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ ꯅꯍꯥꯛ ꯑꯁꯤ IPS ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯥꯅ ꯗꯥꯁꯇ ꯍꯥꯏꯈꯤꯕꯗꯨꯒ ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯒ ꯑꯣꯟꯅ ꯇꯩꯅꯔꯛꯄꯁꯤꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯑꯃꯨꯛꯁꯨ ꯐꯥꯎꯖꯔꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯐꯪꯁꯟ ꯑꯁꯤꯗ ꯂꯥꯛꯄ ꯚꯦꯟꯗꯔꯁꯤꯡꯒꯤ ꯂꯤꯁ ꯑꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯎ ꯑꯗꯨꯒ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯅꯣ ꯈꯪꯅꯕ ꯍꯣꯠꯅꯧ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯛ ꯂꯣꯏꯅ ꯇꯧꯁꯤꯜꯂꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯧꯕꯗꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅꯕ ꯊꯤꯕ ꯍꯧꯔꯛꯂꯦ
ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯤꯕꯗ ꯂꯣꯏꯅꯃꯛ ꯌꯥꯎꯍꯜꯂꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯊꯣꯔꯛꯇꯨꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ ꯃꯈꯣꯏꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯄꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯃꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯗꯥꯁ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯁꯤꯁꯨ ꯌꯣꯝꯁꯤꯜꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯒꯣꯀꯨꯜ ꯑꯃꯗꯤ ꯁꯪꯒꯤꯇꯥ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯍꯨꯏ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯨꯏ ꯑꯁꯤꯒꯤ ꯃꯉꯛꯇ ꯄꯨꯜꯂꯤꯕ ꯃꯔꯤ ꯑꯁꯤ ꯃꯤꯇ꯭ꯔꯒꯤ ꯁꯅꯄꯣꯠ ꯑꯗꯨꯗ ꯄꯨꯟꯈꯤꯕ ꯃꯔꯤ ꯑꯗꯨꯅꯤ ꯍꯨꯏ ꯑꯁꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯍꯨꯏ ꯑꯗꯨꯒꯁꯨ ꯆꯞ ꯃꯥꯟꯅꯔꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯔꯣꯜꯁꯤꯡ ꯑꯁꯤꯒ ꯃꯈꯥ ꯌꯦꯡꯃꯤꯟꯅꯁꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯍꯟꯒꯅꯨ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯕꯨ ꯀꯟꯁꯥꯏꯟꯃꯦꯟ ꯖꯣꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯎ ꯁꯨꯟꯗꯔꯤꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯦꯔꯦꯟꯁꯤꯡ ꯑꯁꯤ ꯀꯥꯗ ꯁꯨꯃꯛ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯝꯗ ꯗꯤꯁꯇꯔꯕ ꯑꯣꯏꯗꯅꯕ ꯗꯥꯁꯅ ꯑꯗꯨꯕꯨ ꯃꯦꯗꯥꯝ ꯁꯤꯔꯝꯂꯤꯕ ꯍꯨꯏ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯇꯦꯛꯁ ꯇꯧꯗꯨꯅ ꯑꯣꯅꯔ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯕꯤꯌꯨ ꯁꯨꯟꯗꯔꯤꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯁꯥꯔ ꯍꯨꯏ ꯑꯗꯨꯒꯤ ꯑꯣꯅꯔ ꯑꯗꯨꯅꯗꯤ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯒꯅꯤ ꯔꯪꯒꯟ ꯍꯥꯏꯔꯤꯕ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯔꯪꯒꯟ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ ꯔꯪꯒꯟꯅ ꯁꯥꯔ ꯕ꯭ꯂꯥꯏꯟ ꯁ꯭ꯄꯣꯠ ꯀꯌా ꯑꯃ ꯂꯩꯔꯤ ꯑꯩꯁꯨ ꯀꯟꯅ ꯌꯦꯡꯁꯤꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯅꯥꯀꯟꯗꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯁꯥꯔ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯂꯦꯠ ꯅꯝꯕꯔ 702ꯗ ꯕꯒꯥꯄꯗꯔ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯃꯍꯥꯛ ꯍꯨꯏꯁꯤꯡꯒꯤ ꯕ꯭ꯔꯦꯗ ꯑꯃꯗꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯍꯨꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯨꯟꯅ ꯈꯪꯕ ꯑꯃꯅꯤ ꯃꯉꯣꯟꯗ ꯍꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕꯁꯤ ꯂꯣꯏꯅ ꯈꯪꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯑꯃꯨꯛ ꯕꯒꯥꯄꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯪꯂꯤ ꯗꯥꯁꯅ ꯍꯨꯏ ꯑꯗꯨꯒꯤ ꯐꯣꯇꯣ ꯎꯠꯇꯨꯅ ꯗꯤꯇꯦꯜꯁ ꯍꯪꯂꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩ ꯍꯨꯏ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯨꯏ ꯑꯁꯤꯒ ꯂꯣꯏꯅꯅ ꯐ꯭ꯂꯦꯠ ꯑꯃꯇꯝꯅ ꯄꯨꯔꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯐ꯭ꯂꯦꯠ ꯑꯁꯤ ꯉꯁꯥꯏ ꯁꯤꯡꯒꯝꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯗꯣꯔ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯀꯥ ꯑꯁꯤꯗꯤ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯅꯁꯨ ꯎꯔꯦ ꯗꯥꯁꯅ ꯅꯥꯀꯣꯡ ꯊꯥꯡꯖꯤꯜꯂꯒ ꯇꯥꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯏꯁꯩ ꯑꯃ ꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯈꯔ ꯑꯃꯒ ꯅꯨꯄꯥ ꯈꯔ ꯑꯃ ꯃꯄꯥꯟꯗꯅ ꯊꯣꯡ ꯑꯁꯤ ꯂꯣꯛ ꯇꯧꯔꯒ ꯃꯅꯨꯡ ꯑꯁꯤꯗ ꯅꯤꯁꯥ ꯆꯥꯁꯤꯟꯗꯨꯅ ꯍꯤꯗꯥꯛ ꯒꯟꯖꯥ ꯊꯛꯇꯨꯅ ꯃꯁꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯒꯟꯖꯥ ꯄꯥꯝꯕꯤ ꯀꯌꯥꯁꯨ ꯊꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯗꯥꯁ ꯅꯨꯄꯥ ꯑꯃꯕꯨ ꯈꯨꯕꯥꯡꯅ ꯊꯥꯖꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗꯕꯅ ꯉꯥꯎꯔꯒ ꯂꯩꯅꯔꯤ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯄꯉꯥꯡ ꯉꯥꯡꯅꯔꯤ ꯗꯥꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯐꯨ ꯆꯩꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕꯗꯤ ꯐꯪꯗ꯭ꯔꯦ ꯌꯥꯝꯅ ꯉꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯁꯅ ꯆꯪꯁꯤꯜꯂꯒ ꯀꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯦꯠ ꯑꯃꯒꯤ ꯃꯈꯥꯗ ꯍꯨꯏ ꯑꯃꯃꯨꯛ ꯂꯩꯔꯝꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯍꯨꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯍꯨꯏꯅꯤ ꯑꯗꯨꯗꯤ ꯁꯤꯔꯤꯕ ꯍꯨꯏ ꯑꯁꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯍꯨꯏ ꯑꯗꯨ ꯁꯤꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯀ꯭ꯂꯕ ꯍꯥꯎꯁ ꯑꯃꯗ ꯄꯨꯔꯒ ꯂꯥꯛꯂꯦ ꯔꯪꯒꯟꯅ ꯃꯃꯥꯡ ꯍꯞꯇꯥ ꯐꯥꯎꯕꯒꯤ CCTV ꯐꯨꯇꯦꯖ ꯌꯦꯡꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯑꯗꯨꯒ ꯀ꯭ꯂꯤꯞ ꯑꯃ ꯊꯦꯡꯅꯔꯦ ꯀ꯭ꯂꯤꯞ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟꯅ ꯃꯥꯒꯤ ꯍꯨꯏ ꯑꯁꯤꯒ ꯐ꯭ꯂꯦꯠꯇ ꯆꯠꯈꯤꯕ ꯑꯁꯤꯕꯨ ꯎꯕ ꯉꯝꯂꯦ ꯃꯅꯤꯡꯗ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ 405ꯇ ꯂꯩꯕꯅꯤ ꯗꯥꯁꯅ ꯁꯤꯡꯒꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐ꯭ꯂꯦꯠ ꯑꯗꯨ ꯅꯈꯣꯏꯅ ꯆꯦꯛ ꯇꯧꯔꯕ ꯅꯠꯇ꯭ꯔꯥ ꯁꯤꯡꯒꯝꯅ ꯁꯥꯔ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯦꯗꯚꯣꯀꯦꯠ ꯅꯇ꯭ꯔꯥꯖꯟꯒꯤ ꯖꯨꯅꯤꯌꯔ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ ꯕꯩꯁꯅꯕꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯗꯥꯁ ꯅꯈꯣꯏꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯍꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯃꯈꯥꯗ ꯆꯤꯡꯊꯗꯨꯅ ꯍꯣꯠꯅꯅꯕ ꯇꯧꯒꯅꯨ ꯆꯨꯝꯅꯒꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯗ꯭ꯌꯨꯇꯤ ꯐꯥꯎꯕ ꯇꯧꯕ ꯉꯝꯗꯦ ꯅꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯍꯥꯟꯕꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯊꯣꯛꯈ꯭ꯔꯣ ꯗꯥꯁꯅ ꯃꯦꯗꯥꯝ ꯑꯩ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤ ꯂꯣꯏꯅꯃꯛ ꯂꯧꯖꯒꯦ ꯕꯩꯁꯅꯕꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯤ ꯀꯅꯥꯅ ꯂꯧꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯁ꯭ꯇꯦꯐꯦꯟꯒꯤ ꯐ꯭ꯂꯦꯠ ꯑꯁꯤꯗ ꯇꯝꯅ ꯂꯥꯛꯂꯤ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯁꯨ ꯁ꯭ꯇꯦꯐꯦꯟꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯨꯝꯂꯒ ꯂꯩꯅꯔꯤ ꯁꯤꯡꯒꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯜ ꯑꯁꯤꯕꯨ ꯈꯤꯡꯂꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯍꯥꯡꯗꯣꯛꯇꯕꯗꯒꯤ ꯗꯥꯁꯅ ꯊꯣꯡ ꯑꯁꯤꯕꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯥ ꯑꯁꯤꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯉꯥꯡ ꯑꯗꯨꯁꯨ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯋꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯍꯨꯏ ꯑꯁꯤꯒ ꯅꯝꯃꯤꯟꯅꯔꯤꯕ ꯐꯣꯇꯣ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯅꯝꯕꯔ ꯑꯁꯤꯕꯨ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯗꯥꯁꯅ ꯃꯦꯗꯥꯝ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯆꯔꯆꯇ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯕꯩꯁꯅꯕꯤꯅ ꯗꯥꯁ ꯅ꯭ꯌꯨ ꯌꯔꯒꯤ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯦꯁ ꯑꯁꯤꯗ ꯆꯪꯕ ꯊꯣꯛꯂꯒꯗꯤ ꯀꯌా ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯆꯔꯆ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯆꯦꯟꯖ ꯇꯧꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯆꯔꯆ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ 1 ꯖꯅꯋꯥꯔꯤ ꯄꯨꯡ 3:30 ꯇꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯦ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯆꯠꯅꯕꯒꯤ ꯇꯧꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯠꯈꯤꯕꯁꯤꯕꯨ ꯎꯕꯗꯒꯤ ꯗꯥꯁ ꯇꯤꯝꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯇꯥꯟꯅꯕ ꯍꯧꯔꯛꯏ ꯊꯨꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯐꯥꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯤꯕ ꯑꯁꯤꯁꯨ ꯃꯈꯣꯏ ꯄꯨꯂꯤꯁ ꯃꯁꯦꯟ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯦꯁꯤ ꯁꯛꯇꯤꯕꯦꯜ ꯀꯧꯕ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯐꯥꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯔꯗꯔ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯁꯤ ꯐꯪꯕ ꯉꯝꯕꯅ
ꯑꯗꯨꯕꯨ ꯕꯩꯁꯅꯕꯤꯅ ꯃꯍꯥꯛ ꯆꯥꯏꯜ ꯃꯤꯁꯤꯡ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯕꯗꯒꯤ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯔꯛꯇꯨꯅ ꯀꯃꯤꯁꯅꯔꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯒ ꯕꯩꯁꯅꯕꯤ ꯈꯣꯏꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯌꯨꯛꯀꯤ ꯄꯨꯡ 5:49 ꯆꯠꯄ ꯃꯇꯝꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯕꯩꯁꯅꯕꯤꯅ ꯁ꯭ꯇꯦꯐꯦꯟꯗ ꯍꯪꯂꯤ ꯃꯤꯇ꯭ꯔ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯁ꯭ꯇꯦꯐꯦꯟꯅ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯕꯩꯁꯅꯕꯤꯅ ꯑꯗꯨꯒ ꯀꯔꯝꯅ ꯅꯪꯒꯤ ꯍꯨꯏ ꯑꯗꯨꯒꯤ ꯃꯉꯛꯇ ꯃꯥꯒꯤ ꯁꯅꯄꯣꯠꯀꯤ ꯃꯔꯤ ꯑꯗꯨ ꯀꯤꯗꯨꯅ ꯌꯥꯎꯔꯝꯂꯤꯕ ꯅꯪꯅ ꯍꯨꯏ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯋꯥꯍꯩ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯇꯝꯊꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯪꯂꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯦ ꯗꯥꯁꯅ ꯁꯥꯎꯅ ꯑꯃꯨꯛ ꯍꯪꯗꯨꯅ ꯐꯨꯒꯦ ꯇꯧꯔꯛꯄꯗ ꯃꯈꯥꯗꯒꯤ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯨꯟꯗꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯤꯇ꯭ꯔ ꯑꯁꯤ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯌꯥꯔꯕꯦꯒ ꯑꯃꯗ ꯍꯟꯖꯤꯜꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯁꯪꯒꯤꯇꯥ ꯑꯃꯗꯤ ꯒꯣꯀꯨꯜ ꯊꯃꯣꯏ ꯀꯥꯏꯅ ꯃꯆꯥ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗ ꯃꯥꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁ꯭ꯇꯦꯁꯟꯗ ꯁ꯭ꯇꯦꯐꯦꯟꯕꯨ ꯃꯈꯥ ताना ꯍꯪꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯗꯥꯁꯅ ꯁꯥꯎꯔꯗꯨꯅ ꯈꯔ ꯐꯨ ꯆꯩꯕ ꯍꯧꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯗꯚꯣꯀꯦꯠ ꯅꯇ꯭ꯔꯥꯁ ꯂꯥꯛꯇꯨꯅ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯏ ꯃꯥꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯖꯨꯅꯤꯌꯔ ꯑꯃꯅꯤ ꯃꯥꯅ ꯀꯩꯗꯧꯕꯒꯤꯗꯃꯛ ꯅꯈꯣꯏꯅ ꯐꯥꯔꯤꯕꯅꯣ ꯕꯩꯁꯅꯕꯤꯅ ꯑꯉꯥꯡ ꯑꯃꯒꯤ ꯃꯤꯁꯤꯡ ꯀꯦꯁꯀꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯂꯝꯕꯅꯤ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯂꯝꯂꯦ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯒꯤ ꯃꯉꯛꯇ ꯑꯉꯥꯡ ꯑꯗꯨꯅ ꯄꯥꯏꯈꯤꯕ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯀꯤ ꯃꯔꯤ ꯑꯗꯨ ꯂꯩꯕ ꯊꯦꯡꯅꯔꯦ ꯅꯇ꯭ꯔꯥꯁꯅ ꯑꯗꯨꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯐꯪꯕ ꯉꯝꯂꯕ꯭ꯔꯥ ꯕꯩꯁꯅꯕꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯆꯍꯤ 3ꯀꯤ ꯃꯃꯥꯡꯗꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁꯇ ꯆꯦꯟꯅꯈꯤꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯤꯕꯁꯤ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯔꯗꯔ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯇ꯭ꯔꯥꯁꯅ ꯃꯥꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯀꯟꯕꯤꯈꯤꯕꯅꯤ ꯑꯁꯤꯗꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤꯁꯨ ꯄ꯭ꯔꯨꯞ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯒꯤ ꯃꯊꯛꯇ ꯁ꯭ꯇꯔꯣꯡ ꯑꯦꯕꯤꯗꯦꯟꯁ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯂꯒꯗꯤ ꯅꯇ꯭ꯔꯥꯁꯅ ꯑꯣꯏꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯁꯤꯟꯅꯒꯦ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯕꯩꯁꯅꯕꯤ ꯀꯔꯤꯁꯨ ꯌꯥꯗꯦ ꯅꯇ꯭ꯔꯥꯁꯅ ꯀꯃꯤꯁꯅꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯕꯩꯁꯅꯕꯤꯗ ꯑꯃꯨꯛ ꯐꯣꯟ ꯑꯁꯤꯕꯨ ꯄꯥꯏꯍꯜꯂꯒ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗꯁꯨ ꯁ꯭ꯇꯦꯐꯦꯟꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯁ ꯑꯃꯗꯤ ꯕꯩꯁꯅꯕꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯕꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯦ ꯑꯁꯣꯝꯗꯅ ꯁ꯭ꯇꯦꯐꯦꯟ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯗ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯟꯕꯒꯨꯝ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯁꯅ ꯃꯈꯣꯏꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯥꯅ ꯅꯇ꯭ꯔꯥꯁꯇ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯗꯥꯁꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯀꯦꯁꯁꯤꯡ ꯄꯨꯟꯕ ꯄꯥꯝꯗꯦ ꯑꯦꯁꯤ ꯁꯛꯇꯤꯕꯦꯜꯒꯤ ꯑꯦꯁꯥꯏ ꯀꯨꯃꯥꯔ ꯀꯧꯕ ꯑꯃꯗ ꯃꯥꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯅꯕ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯕꯗ ꯁ꯭ꯇꯦꯐꯦꯟꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯅꯕꯁꯨ ꯈꯪꯍꯜꯂꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯈꯥꯗꯒꯤꯁꯨ ꯗꯥꯁꯅ ꯇꯥꯔꯒ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯗꯥꯁ ꯑꯃꯗꯤ ꯕꯩꯁꯅꯕꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯥꯁꯅ ꯃꯦꯗꯥꯝ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯍꯥꯛꯄꯨ ꯁꯦꯛꯁ ꯑꯦꯕ꯭ꯌꯨꯁ ꯇꯧꯈꯤꯕꯒꯤ ꯃꯃꯤꯁꯨ ꯀꯔꯤꯁꯨ ꯇꯥꯗꯦ ꯑꯗꯨꯒ ꯑꯃꯅ ꯃꯦꯗꯥꯝ ꯁ꯭ꯇꯦꯐꯦꯟꯒꯤ ꯀꯦꯁ ꯑꯁꯤꯗ ꯁꯛꯇꯤꯕꯦꯜꯒꯤ ꯇꯤꯝꯕꯨ ꯏꯟꯚꯣꯜꯕ ꯀꯔꯤꯁꯨ ꯇꯧꯍꯟꯕꯤꯒꯅꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ ꯃꯦꯗꯥꯝꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯔꯤꯕꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯦꯗꯥꯝ ꯅꯇ꯭ꯔꯥꯖꯟꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯗꯥꯁꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯥꯗꯅ ꯀꯃꯤꯁꯅꯔꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯀꯃꯤꯁꯅꯔꯅ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯀꯦ ꯈꯟꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯂꯩꯇꯦ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯔꯤꯕ ꯀꯦꯁ ꯑꯃꯗ ꯃꯥ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯨꯕꯒꯤꯗꯃꯛ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯔꯤꯄꯨꯇꯦꯁꯟ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤꯁꯨ ꯇꯧꯔꯤꯕꯅꯤ ꯕꯩꯁꯅꯕꯤꯅ ꯑꯗꯨꯕꯨ ꯁꯥꯔ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯃꯈꯛ ꯇꯧꯖꯒꯦ ꯗꯥꯁ ꯑꯁꯤ ꯀꯦꯁ ꯑꯁꯤꯗ ꯑꯩꯒ ꯄꯨꯟꯕ ꯄꯥꯝꯗꯦ ꯀꯃꯤꯁꯅꯔꯅ ꯗꯥꯁꯄꯨ ꯃꯄꯥꯟꯗ ꯂꯩꯔꯨꯅꯕ ꯈꯪꯍꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯗꯥꯁꯄꯨ ꯅꯪꯅ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯅꯪꯕꯨ ꯀꯦꯁ ꯑꯁꯤꯗ ꯑꯩꯅ ꯆꯤꯡꯁꯤꯜꯂꯛꯄ ꯅꯠꯇꯦ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯔꯤꯕ ꯔꯤꯀ꯭ꯋꯦꯁ ꯑꯁꯤꯕꯨ ꯑꯃꯨꯛꯁꯨ ꯔꯤꯖꯦꯛ ꯇꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯟꯗꯔꯤ ꯑꯁꯤ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯪꯂꯤ ꯁꯨꯟꯗꯔꯤꯅ ꯌꯥꯝ ꯄꯥꯈꯠꯅ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯀꯦ ꯇꯧꯔꯛꯄꯗ ꯐꯣꯟ ꯂꯥꯛꯄꯗꯒꯤ ꯅꯥꯀꯟꯗ ꯊꯣꯛꯇꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯁꯨ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯗꯥꯁꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯦꯗꯥꯝ ꯁꯨꯟꯗꯔꯤꯅ ꯁꯥꯔ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯁ꯭ꯇꯦꯐꯦꯟꯅ ꯃꯥꯒꯤ ꯍꯨꯏꯒ ꯂꯣꯏꯅꯅ ꯃꯤꯇ꯭ꯔꯒ ꯆꯠꯈꯤꯕꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯎꯍꯧꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯁ꯭ꯇꯦꯐꯦꯟꯅ ꯃꯤꯇ꯭ꯔꯥꯕꯨ ꯄꯨꯔꯒ ꯆꯠꯂꯤꯕꯁꯤ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯗꯥꯁꯅ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯥꯟꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯨꯟꯗꯔꯤꯅ ꯑꯩꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯁꯥꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯐꯣꯟ ꯑꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯐꯣꯟ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯦꯄꯥꯔꯠꯃꯦꯟ ꯌꯧꯁꯤꯜꯂꯛꯂꯦ ꯁꯨꯟꯗꯔꯤ ꯑꯁꯤ ꯃꯅꯨꯡꯗ ꯌꯥꯝ ꯄꯥꯈꯠꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯆꯪꯍꯟꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯊꯝꯂꯤ
ꯗꯥꯛꯇꯔ ꯄ꯭ꯔꯁꯟꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯕ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯑꯉꯥꯡ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯨꯟꯗꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯏꯟꯐꯣꯔꯝ ꯇꯧꯔꯛꯄ ꯑꯣꯏꯔꯝꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯅꯣꯇꯤꯁ ꯑꯃꯗꯤ ꯈꯪꯍꯜꯂꯤ ꯉꯁꯥꯏ ꯁ꯭ꯇꯦꯐꯦꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯈꯤꯕꯗꯨ ꯃꯁꯤꯒꯤ ꯄꯣꯜ ꯑꯁꯤꯗꯅꯤ ꯑꯁꯤꯒꯤ ꯃꯔꯗꯔ ꯑꯁꯤꯁꯨ ꯃꯥꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯣꯛꯂꯤꯕ ꯃꯤꯇ꯭ꯔꯒꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯈꯪꯍꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯃꯨꯛ ꯁꯤꯔꯦ ꯑꯁꯣꯝꯗꯅ ꯗꯥꯁ ꯒꯣꯀꯨꯜꯕꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯥꯁꯅ ꯑꯩꯈꯣꯏꯗ ꯀꯣꯑꯣꯄꯔꯦꯠ ꯈꯔ ꯇꯧꯕꯤꯌꯨ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯕꯩꯁꯅꯕꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯃꯉꯣꯟꯗ ꯗꯥꯁꯅ ꯃꯦꯗꯥꯝ ꯄꯨꯡ 24ꯒꯤ ꯃꯇꯝ ꯄꯤꯌꯨ ꯍꯥꯏꯈꯤꯕꯅꯤ ꯕꯩꯁꯅꯕꯤꯅ ꯀꯅꯥꯅ ꯅꯉꯣꯟꯗ ꯃꯗꯨꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯄꯤꯈꯤꯕꯅꯣ ꯑꯁꯨꯝꯅ ꯋꯥꯍꯩ ꯑꯁꯤ ꯑꯃꯨꯛ ꯐꯣꯡꯗꯣꯛꯇꯨꯅ ꯁꯥꯎꯖꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯇꯨꯡꯗ ꯏꯅꯅꯕ ꯊꯥꯈꯤꯕ ꯄꯨꯂꯤꯁ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯪꯂꯤ ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯤꯂꯝ ꯌꯦꯡꯂꯒ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟ ꯌꯥꯝꯅ ꯊꯨꯅ ꯍꯣꯜ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯔꯤ ꯃꯅꯤꯡ ꯑꯁꯤꯗꯁꯨ ꯑꯦꯁꯥꯏ ꯀꯨꯃꯥꯔ ꯑꯁꯤꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯨꯒ ꯍꯣꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥ ꯑꯗꯨꯗ ꯃꯥꯒ ꯐꯝꯃꯤꯟꯅꯔꯝꯕ ꯅꯨꯄꯥ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯃꯀꯣꯛ ꯑꯁꯤꯗ ꯅꯨꯡꯊꯪꯅ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯄꯅꯤ ꯑꯁꯣꯝꯗꯅ ꯁ꯭ꯇꯦꯐꯦꯟ ꯕ꯭ꯔꯤꯖ ꯑꯃꯗ ꯂꯥꯛꯇꯨꯅ ꯅꯨꯡꯊꯪ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯄꯒꯤꯅꯤ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯈꯪꯍꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯀꯌꯥ ꯑꯃꯁꯨ ꯍꯧꯕꯗꯒꯤ ꯎꯍꯜꯂꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯄꯣꯔꯠ ꯃꯐꯝ ꯑꯁꯤꯗ ꯗꯥꯁꯀꯤ ꯇꯤꯝꯁꯨ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯈꯔ ꯊꯤꯍꯨꯝ ꯇꯧꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯊꯤꯌꯦꯇꯔ ꯑꯁꯤꯗ ꯃꯤꯑꯣꯏ 40ꯗꯒꯤꯅ 50 ꯐꯥꯎꯕ ꯇꯤꯟꯈꯤ ꯍꯥꯏꯕ ꯑꯗꯨꯕꯨ CCTV ꯀꯦꯃꯦꯔꯥꯗꯤ ꯑꯃꯠꯇ ꯈꯤꯟꯗꯦ ꯑꯗꯨꯒ ꯕꯤꯛꯇꯤꯝ ꯅꯨꯄꯥ ꯑꯁꯤ ꯀꯨꯃꯥꯔ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯁ꯭ꯇꯦꯐꯦꯟꯒ ꯐꯝꯃꯤꯟꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯕꯩꯁꯅꯕꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯣꯏꯅ ꯇꯝꯂꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟ ꯃꯥꯒꯤ ꯐ꯭ꯂꯦꯠ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤꯇ꯭ꯔꯒꯤ ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯍꯣꯡꯅ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯕꯩꯁꯅꯕꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯗꯥꯁꯁꯨ ꯄꯥꯎ ꯐꯪꯕꯅ ꯐꯣꯟ ꯀꯌా ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯕꯩꯁꯅꯕꯤ ꯐꯣꯟ ꯂꯥꯛꯄ ꯈꯪꯂꯕꯁꯨ ꯀꯔꯤꯁꯨ ꯄꯥꯏꯈꯠꯄ ꯂꯩꯇꯦ ꯑꯁꯣꯝꯗꯅ ꯁ꯭ꯇꯦꯐꯦꯟ ꯁꯥꯟꯅꯄꯣꯠ ꯑꯁꯤꯕꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯗꯣꯔꯕꯦꯜ ꯑꯁꯤ ꯈꯤꯡꯂꯛꯄꯗꯒꯤ ꯁꯥꯟꯅꯄꯣꯠ ꯑꯁꯤꯕꯨ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯃꯁꯥ ꯑꯁꯤ ꯌꯥꯝ ꯄꯥꯈꯠꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯦ ꯑꯗꯨꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯂꯥꯝꯗꯨꯅ ꯐꯨꯖꯤꯜꯂꯤ ꯁ꯭ꯇꯦꯐꯦꯟꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯁꯤꯕꯨ ꯁꯪꯒꯤꯇꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯁꯤꯞ ꯇꯧꯈꯤꯗꯨꯅ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯀꯃꯤꯁꯅꯔꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯀꯔꯤ ꯇꯧꯕꯅꯣ ꯃꯥꯅ ꯀꯔꯤ ꯇꯧꯗꯕꯅꯣ ꯑꯗꯨ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯗꯦ ꯃꯥꯕꯨ ꯐꯥꯔꯤꯕ ꯑꯁꯤꯒꯤ ꯁ꯭ꯇꯔꯣꯡ ꯏꯕꯤꯗꯦꯟꯁ ꯑꯃ ꯃꯔꯤꯛ ꯆꯨꯝꯅ ꯆꯪꯉꯤ ꯕꯩꯁꯅꯕꯤꯅ ꯁꯥꯔ ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯋꯤꯠꯅꯦꯁꯅꯤ ꯑꯗꯨꯒꯤ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯀꯃꯤꯁꯅꯔ ꯑꯁꯤꯅꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯅ ꯀꯦꯁ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯂꯤ ꯃꯥꯗ ꯅꯠꯇꯅ ꯀꯥꯂꯤꯗꯥꯁ ꯐꯥꯎꯕ ꯌꯥꯎꯅ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯊꯥꯗꯣꯔꯛꯄ ꯎꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯗꯥꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯁꯥꯔ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯊꯥꯗꯣꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯅꯣ ꯗꯥꯁ ꯑꯁꯤ ꯕꯩꯁꯅꯕꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤ ꯗꯥꯁꯅ ꯁꯣꯔꯤ ꯒꯣꯀꯨꯜ ꯃꯥꯕꯨ ꯔꯤꯃꯥꯟꯗ ꯂꯧꯊꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯕꯅ ꯊꯥꯗꯣꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯋꯥꯍꯩ ꯑꯁꯤꯗ ꯒꯣꯀꯨꯜ ꯁꯥꯎꯔꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯀꯛꯊꯠꯂꯤ ꯗꯥꯁꯅ ꯕꯩꯁꯅꯕꯤꯗ ꯑꯃꯨꯛ ꯃꯦꯗꯥꯝ ꯁ꯭ꯇꯦꯐꯦꯟꯒꯤ ꯀꯦꯁ ꯑꯁꯤꯗ ꯃꯦꯗꯥꯝꯅ ꯊꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯊꯣꯛꯂꯝꯂꯣꯏ ꯕꯩꯁꯅꯕꯤꯅ ꯑꯩꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯑꯔꯤꯕ ꯂꯣꯌꯔꯗꯨꯁꯨ ꯎꯅꯔꯨꯔꯦ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯑꯦꯀ꯭ꯌꯨꯁ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯁ ꯅꯇ꯭ꯔꯥꯖꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯁ꯭ꯇꯦꯐꯦꯟ ꯗꯥꯁ ꯂꯥꯛꯄ ꯎꯕꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯂꯤ ꯗꯥꯁꯅ ꯁꯥꯔꯗꯒꯤ ꯍꯦꯜꯞ ꯑꯃ ꯄꯥꯝꯖꯕꯗꯒꯤ ꯂꯥꯛꯆꯔꯤꯕꯅꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯃꯥꯡꯉꯩꯒꯤ ꯀꯦꯁ ꯑꯗꯨꯗ ꯁꯥꯔꯅ ꯍꯦꯟꯗꯜ ꯇꯧꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯕ ꯄꯥꯝꯖꯩ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯀꯦꯁ ꯅꯨꯄꯤ ꯑꯃꯅ ꯁ꯭ꯇꯦꯐꯦꯟꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯈꯪꯅꯕꯒꯤ ꯍꯣꯠꯅꯔꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯅꯇ꯭ꯔꯥꯖꯟ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯗꯥꯁꯅ ꯀꯦꯁ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯁꯥꯔꯅ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯑꯁꯤꯗꯒꯤ ꯅꯇ꯭ꯔꯥꯖ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨꯕꯨ ꯗꯥꯁꯇ ꯄꯤꯔꯝꯃꯤ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯀꯠ ꯇꯧꯈꯤꯗꯨꯅ ꯗꯥꯁ ꯑꯃꯗꯤ ꯕꯩꯁꯅꯕꯤ ꯁꯪꯒꯤꯇꯥꯒꯤ ꯐ꯭ꯂꯦꯠ ꯑꯁꯤꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯁꯤꯗ ꯉꯛꯂꯤꯕꯗꯤ ꯁ꯭ꯇꯦꯐꯦꯟꯕꯨ ꯀꯦꯁ ꯑꯗꯨꯗꯒꯤ ꯀꯟꯕꯤꯈꯤꯕ ꯋꯤꯠꯅꯦꯁ ꯑꯣꯏꯈꯤꯕꯤ ꯑꯗꯨ ꯁꯪꯒꯤꯇꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯁꯪꯒꯤꯇꯥꯅ ꯂꯤꯗꯨꯅ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯁꯪꯒꯤꯇꯥ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯅꯨꯡꯁꯤꯅꯕꯒꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯗꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅꯔꯒ ꯂꯩꯔꯤ ꯁꯪꯒꯤꯇꯥꯅꯁꯨ ꯁ꯭ꯇꯦꯐꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ
asumna sum haukhibana nong mama Sangeeta numidangi matamda Stephen bu kauduna gip ama pirami Stephen gip asibu paiduna yamna harauna lagli ngaihaki matungda miyoi kharana Stephen bu tanaratuna phuba horakle matang asida Sangeeta su makhoina phuduna pukhibadubu yenglaga lehori present da laktuna dasna haibadi numit adugi thodoga duda asomasi Stephen ga lemine Sangeeta na hoi haiduna ngak nomduna ingit piri dasna adudi ahanba case aduda thokiba thodoga du wari khudimaka du loina haiduna thadok lama yabani matam aduda haikhidiba karigino Sangeeta na matam aduda ai chahi asi 13 subada ngairi aigi mungnasu masi punama khangmana aibu chahi ama yumdagi mapan karisu thokan kibalite madugi matungda Pandya kauba misakamana call tawtuna Stephen asi yenda lekre haina tamlakpadagi advocate Natarajan na haiduna tawhan khivani masida mahakna Pandya haiba misakasi marphigi hearing numita court taw halakiba misakaduni nakanagi baisnabina hana nakoina flat asida lakringe matamda Stephen asi flat asida lei habasi khangra Sangeeta na khangdi haina khumlagli amuksu baisnabina adudi matam aduda thokiba thawdokaduna maram oiraga nangi nachanupi mitrada asawba phudok poiram labadi kamdauba aingolda karigi sawaduribano Stephen asi adugumma type ki misakama nate ai mabu masakmunna khangi masida Sangeeta na hairiba singa sinadi Stephen asi case asida mari karisu leinade haibagi matangni adubu horakpadagi mitra nataba atopa miyu ke amasu Stephen hatkiba leirabani pumnama kasina karamna toribano Sangeeta na confidence amaga loinana Stephen bu kallaga ngangli yengba tari masidagi Pandya hariba misakasibu thireba matungda magi manakta muglakli Pandya na Stephen asi jailda leina Lari kama paduna logi maramda kaya amasu khangki aduna logi maramda changlakibani Baisnabina nangamadi Natarajan na mabu hiramasida jingsilaktuna settle tawlakibani chahi nauribi angang ama hatkibadu nangamadi Natarajan na mabu tharokhankiba natra Pandya na nophet tawduna aikhoidi karisu tawningai lite medam khoigi lo haibaduna mabu innocent ni haiduna proof tawraba matungda mabu thabak amasu phangankibani aduga jail aduda aina chahi 95 hena lerekpa matamda magi asengba wari singadu nakhoigi lona khangera khangloigera aina di mek sengna loina khangi masi haiduna flashback khara ulagli marphi asi hira ngauduna magi miyoi kharaga loinana angang ama leibadubu ubragi changsilei makhoi ahum asi pullaba matungda angang asibu rape tawduna hatokle asomdana Sangeeta na Stephen da gibadubu piramlaba matungda Sangeeta thuna amuk chatkre Stephen na lakpa matamda marphi gi kangbu asiga amuksu thainaki mana sum lakpada angang asi siraga leiba thengnare adubu angang asidi hinglaga leirami angang asina ising piu thake harekpagi tanja asida miyoi kharan ubragi mabu tanaba horakle asumna mahakna tawkhibani haiduna wari sing asibu phongdokli adugu Stephen na jenda leiraba matamda mahak Pandya ga thengnakibani wari pumba sing adusu Pandya ra loina tamli Pandya nasu magi mabunging asibu thagot piduna logi maramda kaya ama nainakhi aduga movie sigi horokpada misakti uhanba tawduna Natarajan na case ama tawkhibadu magi oiraga leirami present da laktuna Pandya na masa kaina bagi maisakna yomlaba mama aduda asom kari piduna mabu nunga henma ngamgadoribano adubu hojikti angang adubu harpada yaukhiba miyoi ani amadi sarga yaukre masida mana haibasi marphi amadi tamis kauba misakama holda hatkibaduni asida film yengi bekhoida gyan khara di lakpa holle laikhidreba makhoi ani du angang adubu rep tawduna hatpada chenaba miyoi singni animak asibu Stephen na hatkibani masina takpadi case adugi damak laman khumlakpa oirambasu yai Stephen na makhoi ani bu hale aduga rep tawkhibaduna makhoi ahumni amadi wali aduga masida mitra halibasina kanano haibasini Stephen asi amuk oiribra natraga karigi damak kanana halibano haibasini masidagi thorakpa sida police ki system asina proof pamanina Stephen bu proof pinabagi plan kaya amasu Baisnabina tawri adubu mana tawri basi das nadi karisu yaninglamde aduga Kumar kauduna Baisnabina das amadi yengli bai khoi phawba karisu tahandana wari khara sanari asomdana Stephen asi amuk holagli mahak church aduda amuk lakli ngasi asi ahum suba misakasi hanabagi damak asomdana amuk gari manung asida mahak pungasi phanaba Baisnabina plan kaya ama tawri ngahaki matungda Stephen asi nakan amada phamduna amuksu leiri dasu nakan amada phamduna amuk leiri aduga dasna amuk Stephen na leiriba nakan asida laktuna phamnaga leiri tanja asida Pandya na phone tawduna harakli policing na nangbu senaraga leire aduna thuna thokina ba hairi wahai asidagi Stephen yamna thuna mapanda thokpa horakle mana hek thokibaga mai asisu amung mutkre aduga ahum subu nupa asibu Pandya gi kanguna pharaga pukre gari asibu thaukibu ubada Stephen gi gari oibna Baisnabi amadi Kumar tanaduna thauba horakle tanja asida Stephen asi nakan amadagi thorai magi gari thauduna chatkriba sing aduna Pandya gi kanguni mana thorakpa si ubada dasna saksilaglaga khamnabu honari adubu mana khamli basibu Stephen na gari su yaba tawdana das da khut tharaga uba horai
अदुबु दासती वरी खरा खंगमना हुट करिसु थादना वरी साननबगिदमक अदुमक हाइरी अदुबु स्टेफेन हुट सुम जौरकपसिदा दासु सावरदुना स्टेफेनबु फुदबा हौरई फाराबा मतुंगदा अमुक हाइरकली अइना मफम असिदा लाग्लिबसि नंगबु सेव तौनबगिदमकने वहाई असिदा स्टेफेन तुमिना असुमुंग लेख्रे अमुकसु हाइरई मखोय अहुमदी माना तौजरुबा कर्मना फॉलसिंग असि फंगफम थोकपनि नत्राजना नंगबु कनबिदुना नंगी अनौबा पुंसि अममुक पोकपिदबनि अदुबु ओइदबा लंबिदा खोंग थांगलगा चटनबु होनगनु अदुगा मसिदा तपना स्टेफेनना वरी अमा लिरकली नुमित अदुदा मित्रा असि आइगी युमदा लाखि फ्लैशबैक अममुक उहलकली मित्रा असि स्टेफेन गी हुई असिबु तानरगा चेलकलबा मतुंगदा स्टेफेन गी कार चंगलै स्टेफेनना नथंदा लाक्लिबा अदुगा मागी सनपोट असिगी ममिंग असिसु जोनो कवि हाजुना मित्राना फोंदोकली असुमना नोकनोक्तुना नुंसिना अंगांग असिगा वरी सनरी मित्राना मागी हुई असिबु पामी खंगमना मागी हुईगी मंगकता सिरिबा सनपोट असिगी मरी असिबु अमुक सिजिलगा मित्रागी ओइरो हाजुना अमुकसु पीरी अदुगा अंगांग असिसु अमुक मपाना थोखरे स्टेफेन दी का असिदा असुमक लेहौरे अदुगा थोरकलगा संगीताना डांस तौरिबसिबु स्टेफेन मथक्तगी येंगलगा लेरी ngayhaki matungda mayam changduna mitra asi missing oire haiduna thiba horakle स्टेफेन सु मपान थोरक्तुना मित्रा बु थीबा हौरई असोमदना हुई अदुगी असि भक्सांग अदु फंगले असोमदना अमुक स्टेफेन असि हक्की मार्क्स अमगा मित्रागी सनापोट अदुगा लैबा थेंगनरे प्रेजेंट अमुक लाक्तुना मसिना ताकपदी मित्रा असि माना हापा अमदी मिसिंग ओइबा सिदा स्टेफेन असि करिसु तौखिबा लेते अदुगा मसि पुनमक असिना कनाना तौरिबनो हाइबसिनी दासना चीफ सेक्रेटरी अदुदा कॉल तौदुना अमुक हाइरी नुमित अदुदा हक्की मार्क्स अमुक खिबदु कनानो खंगबिब्रा वीडियो अदु लैबा तारगदी वीडियो येंगबा मतमदा मिसक अदु कनानो हाइबा सोइदना खंगबा ngamgani मसिदगी यामना थुना मफम अमदा लाक्तुना मियाम असिना मार्क्स उपतुना डांस तौबगी वीडियो अदुबु येंगदुना लेरी अदुगा मसिदा ngakliबदी हक्की मार्क्स उपतुना डांस तौरगा लेरिबा मिसक असि अतै कनासु नते डॉक्टर प्रसन्ना ओइरगा लेरमी मसि उबदा मखोइदी ngakपना लोरे मादा नतना फिल्म येंगलिबे खोइसु मचा अमा मौंग करिसु मानदबा मिसक अमन ओइदुना लेरमलिबा सिदा दास थुना वैष्णवीदा कॉल तौदुना इन्फॉर्म अमुकसु तौरी वैष्णवीना स्टेफेन की मतंगदा nganglake torokpa matamda mana wari sing adu buliduna loina ma khangali asomna namu chief secretary sina prasanna da phone tawduna wari pumba sibu tamli prasanna si wahi sing asi tabada phone asibu kakthali aduga yamna thuna mathaklomda kakhalakli aduga das vaishnavi gi apartment asida hek changlakpaka mathakta gi prasanna si makhoi gi mamang maktada taraktuna sire magi mong mataw asida chamamnaba amuksu phawali mahakna mukari gi damak siriba wari sing asi manungda karigumba kharadi amuk leire येंगलसी अदुगा मयाम लास्ट की क्लाइमेक्स असिदी इम्पॉसिबल हाइबा वहाई अदु चिंदगी थोकिबा खंगौरोय वैष्णवी हौजिक करिसु स्टेफेन बु इराय लाइना थारोकपा पामद्री माना दासता हाइरी मित्रगी केस असिदा महाक मराल अमा लेते हाइबा खंगबा तारगसु मरफीगी केस तदी मरी लेनरी अदुना महाक करिसु लेमना थारोय मसिगी मतुंगदा स्टेफेन कादा लेबा मतम असिदा मित्रगी सनापोट अदुबु येंगबा मतमदा करिगुम्बा खरदी खंगबा ngamli असोमदना दास करिगुम्बा खरा वखल थादबदगी महाकसु खंगबा ngamle सुंदरी ने स्टेशन दा लाक्तुना हाइकिबा नुमित अदु स्टेफेन मागी हुई अदुगा लोइनाना मित्रबु पुदुना चटखि हाइना फोंदोखिबनी मसिगी नोंगालकपदा दास असि मफम अमदा अमुक लागली अदुगा युम अमा लेरिबसिदा चंगलकपा मतमददी सुंदरी असि थेंगनारे सुंदरी ना हौजिक लेरिबा युम असि मागी मपागी युमदनी मागी नुपागा डाइवोर्स तौखरबा मतुंगदा मफम असिदा अमुक लाकपनी दासना वहांग असिगी पाखुम पियु कमिश्नर की ऑफिस ता स्टेफेन का लोइनाना मित्रा असि उखि हाजिलिबदु करिगिनो सुंदरी तपना अखोइना तौजरुबा थबक खुदिंगमक लोसिनबा होनाबदा मियोय खुदिंगमकी सिचुएशन अदुगी मतुंगिना ओइदबो हाइ कया अमा मतंग मतंगी मतुंगिना असुमंगांगी असुमना वरी मचा अमदा अखोइबुसु उहलगा फ्लैशबैक अमा उहलकले प्रिया अमदी मागी ममानबी टेरिस अदुदा काखलक्तुना मखादा बाय बायगी डांस तौरिबसिबु फोटो वीडियो कया नमलगा लेरी नाकन असिदा अपार्टमेंट अदुदा ngauduna nisa chasinduna laikiba nupa adu ngauraga muksu leiri aduga makhoina tawribasi ubada changsilai aduga magi huisu yauri aduga priya khoina huigi photo ama instagram da thagatuna lakh view kaya ama phangkhiba hui adu magi hui asini nupa asina makhata na video namu haiduna hui asibu paiduna insin laga lagna duna sanari aduga nupa asi amuksu yamla thuna chakhe ngahaki matungda sundari laktuna priya na kablaga leiribasibu kaidorobano hangli प्रियानसु वरी खुदिंगमक अदुबु लोइना तमली अदुगा सुंदरीना प्रियाबु कादा पोथादुना लैरुनबा खंगलगा मखादा कुमथरई माना कुमलकपा मतम असिदा मित्रा असि स्टेफेन पिरखिबा हुई अदुबु पाइदुना लाकपा थेंगनारे हुई असिदी नुपा अदुगी हुई अदुगा चप मानबा अदुदा नुपा अदुगी हुईनि खलदुना मित्रा अमदी हुई असिबु मथक्ता पुखलकलगा सुंदरीना हुई असिबु मखादा पाइरगा लंथखिरमी
ꯃꯤꯇ꯭ꯔ ꯑꯁꯤ ꯍꯨꯏ ꯑꯁꯤꯕꯨ ꯍꯦꯛ ꯂꯪꯊꯈꯤꯕꯒ ꯍꯨꯏ ꯑꯁꯤꯕꯨ ꯂꯥꯝꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯨ ꯌꯥꯎꯅ ꯆꯣꯡꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯤꯇ꯭ꯔ ꯑꯁꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯁꯤꯔꯦ ꯁꯨꯟꯗꯔꯤ ꯑꯁꯤ ꯃꯈꯥꯗ ꯄꯥꯈꯠꯅ ꯀꯨꯝꯊꯔꯛꯄ ꯑꯁꯤꯗ ꯄ꯭ꯔꯁꯟꯅꯥꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯥꯛꯁ ꯑꯁꯤꯕꯨ ꯎꯞꯄꯨ ꯍꯥꯏꯗꯨꯅꯁꯨ ꯁꯨꯟꯗꯔꯤꯗ ꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯇ꯭ꯔꯕꯨ ꯏꯌꯥꯔꯕꯦꯛ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯝꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯤꯌꯥꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯈꯨꯗꯤꯡꯃꯛ ꯈꯪꯍꯜꯂꯁꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯄꯨꯂꯤꯁꯁꯨ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯂꯛꯀꯅꯤ ꯈꯟꯕꯅ ꯄꯨꯜ ꯑꯗꯨꯗ ꯃꯥꯕꯨ ꯏꯟꯊꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯏꯔꯣꯏꯕ ꯍꯩꯇꯦ ꯍꯥꯏꯕ ꯈꯪꯕꯅ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯠꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯦꯟꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯄ꯭ꯔꯁꯥꯟꯅꯥ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯁꯨꯟꯗꯔꯤꯗ ꯃꯥꯛꯁ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯈꯤꯕꯅ ꯃꯥꯁꯨ ꯌꯥꯎꯅ ꯆꯦꯟꯅꯔꯦ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯁꯨꯟꯗꯔꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕꯁꯨ ꯃꯥꯗꯤ ꯂꯣꯏꯅ ꯈꯪꯂꯦ ꯑꯗꯨꯅ ꯄꯨꯂꯤꯁ ꯂꯥꯛꯂꯤꯕꯁꯤ ꯎꯕꯗ ꯃꯥꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯒꯅꯤ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯁꯟꯅꯥꯒꯤ ꯈꯣꯡ ꯑꯁꯤꯕꯨ ꯃꯥꯅ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯂꯪꯊꯈꯤ ꯄ꯭ꯔꯦꯖꯦꯟꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯗꯥꯁꯅ ꯇꯥꯔꯒ ꯁ꯭ꯇꯦꯁꯟꯗ ꯆꯠꯅꯕ ꯍꯥꯏꯔꯛꯂꯤ ꯁꯨꯟꯗꯔꯤꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯇꯝ ꯀꯨꯏꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯣꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯕꯨꯁꯨ ꯂꯣꯛ ꯇꯧꯁꯤꯟꯈꯤꯔꯝꯃꯤ ꯗꯥꯁꯅ ꯃꯥꯅ ꯆꯪꯈꯤꯕ ꯀꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯀꯔꯤꯁꯨ ꯇꯥꯗꯅ ꯍꯤꯞꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯛꯄꯒꯤ ꯇꯥꯗꯨꯅꯁꯨ ꯂꯩꯔꯤ ꯁꯨꯟꯗꯔꯤ ꯑꯁꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯃꯁꯥ ꯃꯊꯟꯇ ꯃꯩ ꯊꯥꯗꯣꯛꯆꯕ ꯍꯧꯔꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯅꯕ ꯇꯧꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯎꯕꯗ ꯗꯥꯁ ꯊꯨꯅ ꯀꯥ ꯑꯗꯨꯕꯨ ꯅꯝꯈꯥꯏꯔꯒ ꯆꯪꯂꯛꯏ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯦ ꯍꯤꯞꯂꯒ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯗꯥꯁꯅ ꯊꯨꯅ ꯄꯨꯊꯣꯛꯇꯨꯅ ꯒꯥꯔꯤ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯔꯒ ꯂꯥꯛꯂꯦ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟ ꯃꯐꯝ ꯑꯃꯗꯒꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯑꯃ ꯍꯥꯏꯔꯛꯂꯤ ꯁ꯭ꯇꯦꯐꯦꯟ ꯑꯁꯤ ꯄꯥꯟꯗ꯭ꯌꯥꯅ ꯐ꯭ꯂꯦꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯀꯥ ꯑꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯇ꯭ꯔꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯔꯦꯀꯣꯔꯗ ꯇꯧꯕ ꯌꯥꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯤ ꯇꯦꯔꯦꯁꯇꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯐꯦꯟꯒꯤ ꯍꯨꯏ ꯑꯁꯤ ꯃꯤꯇ꯭ꯔꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯊꯛꯇ ꯄꯨꯈꯠꯂꯛꯇꯨꯅ ꯍꯨꯏ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯂꯪꯊꯈꯤ ꯃꯤꯇ꯭ꯔꯁꯨ ꯍꯨꯏ ꯑꯗꯨꯕꯨ ꯂꯥꯝꯕꯗ ꯃꯥꯁꯨ ꯌꯥꯎꯅ ꯆꯣꯡꯊꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯁꯟꯅꯥ ꯊꯦꯡꯅꯗꯨꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯛꯁ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯄꯤꯔꯤ ꯑꯗꯨꯒ ꯃꯤꯇ꯭ꯔꯅ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯥꯛꯁ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯔꯒ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟ ꯑꯁꯤꯗ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯁꯤꯁꯨ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯃꯤꯇ꯭ꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯀꯞꯂꯤꯕꯁꯤꯕꯨ ꯄ꯭ꯔꯤꯌꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯁꯤꯕు ꯁꯥꯟꯅꯄꯣꯠ ꯑꯗꯨꯗ ꯔꯦꯀꯣꯔꯗ ꯂꯣꯏꯅ ꯇꯧꯗꯨꯅ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯗꯥꯁꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯦꯁꯦꯝꯕꯜ ꯇꯧꯅꯕ ꯍꯥꯏꯕꯗꯒꯤ ꯁꯨꯟꯗꯔꯤꯅ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯀꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯅꯥꯀꯟꯗꯅ ꯃꯤꯇ꯭ꯔ ꯑꯁꯤ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯄ꯭ꯔꯤꯌꯥꯅ ꯂꯣꯏꯅ ꯇꯝꯂꯤ ꯃꯤꯇ꯭ꯔꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯎꯕꯗ ꯁꯨꯟꯗꯔꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯏꯌꯥꯔꯕꯦꯛꯇ ꯍꯥꯞꯆꯤꯜꯂꯒ ꯃꯥꯅ ꯊꯝꯂꯝꯂꯒ ꯗꯥꯁ ꯈꯣꯏꯗ ꯀꯧꯗꯨꯅ ꯏꯟꯐꯣꯔꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯅꯥꯀꯟꯗꯒꯤ ꯄ꯭ꯔꯤꯌꯥꯅꯁꯨ ꯂꯦꯞꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤ ꯃꯥꯅ ꯄ꯭ꯔꯤꯌꯥꯕꯨꯁꯨ ꯏꯁꯤꯡꯗ ꯊꯥꯗꯔꯒ ꯍꯥꯠꯈꯤꯕꯅꯤ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯣꯛ ꯈꯔ ꯂꯩꯈꯠꯂꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯇꯧꯔꯛꯂꯤ ꯁꯨꯟꯗꯔꯤꯅꯤ स्टेशनदा लाक्तुना वारी खुदिंगमक असिबु तमगे तोरकपदा प्रियाना फोन तौरक्तुना पुनुमक असि पुलिसता खंगनबा तारगदि मसा मथंता सुसाइड तौगनी हाइनसु फोंदोकली असुमना तौरकपना सुंदरीनो वारी सिंग असिबु दासता तमखिदबनी एपार्टमेंट अदुदा लाकपा मतमदा ममानबी असि सिरगा लेरंबा असिदा करिसु खंगसिनदबा मियोइबा अमा सादुना प्रिया असि थमोइ पेना मौंग यामना मालहलगा कपली नोंगमामा स्टेफेनगी कादा सनापोट तारगा लेरमलिबदुसु प्रियाना लंगसिलपनी चीफ सेक्रेटरी अदुना पाउ पिरकपदगी प्रसन्ना मथक्ता काखलक्तुना मखोय अनिगा वरी सनदुना लेरी प्रसन्नाना पुलिसता हाइगनी हारकपदगी माबुसु प्रियाना मखाद इंथरगा हाटखिबनी वरी सिंग असि स्टेफेनसु सनापोट अदु फंगखिबदगी लोयना खंगलबनीना सुंदरीबु थीदुना लाकपा मतमदा प्रियाना मागी ममादी गार्डन लई हाइदुना पुसिल्लबा मतुंगदा ममित असिदा स्प्रे कापसिलगा अपिकपा सासनगी लैफम अमदा सोलोसिलगा थमी असुमना वरी असिदगी वरी कया अमा अखोयदा मेसेज अमा पीरी अफबबु ओइसनु फत्तबबु ओइसनु ममा ओइबिसिंगना मचाबु नुंसिजबा हेमनखिबना अफबा फत्तबा करिसु थीदना मचाबु कन्नबु होनबदा पुनमक लानथेंगनरी मसागी कोकता थांगतुना थौना लेना माना हाटपनी हाइदुना मसाना याजरी इमादगी हेनबा संसारसिदा करिसु लेते इमा सिंगबु नुंसिना लोइनासी मतम पुनमकता इमागी वाटासी
ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯅꯕ ꯍꯥꯏꯔꯣꯏ ꯑꯐꯕꯗꯨꯇꯃꯛ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯗꯥꯁ ꯒꯥꯔꯤ ꯑꯁꯤ ꯈꯥꯝꯗꯨꯅ ꯄ꯭ꯔꯤꯌꯥꯗ ꯌꯦꯡꯂꯛꯏ ꯄ꯭ꯔꯤꯌꯥꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯇꯨꯅ ꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯗꯥꯁꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯚꯤ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯐꯖꯩ ꯈꯟꯕꯤꯔꯒꯗꯤ ꯁꯤꯌꯥꯔ ꯑꯃꯃꯝꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ